ꯑꯁ ꯑꯩꯁꯦ ꯍꯧꯖꯤꯛ ꯄꯥꯎ ꯑꯃ ꯐꯪꯉꯦ ꯀꯔꯤ ꯄꯥꯎꯅꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟꯒꯤ ꯂꯐꯨ ꯃꯌꯥꯝꯅ ꯁꯤꯗꯩ ꯊꯥꯕꯗꯣ ꯍꯟꯗꯛꯀꯤ ꯂꯐꯣꯏ ꯂꯐꯥꯡ ꯃꯃꯥꯡꯗ ꯑꯃ ꯍꯦꯛꯈ꯭ꯔꯦꯀꯣ ꯑꯗꯣ ꯂꯐꯣꯏꯗꯨ ꯁꯤꯅꯦ ꯑꯗꯨ ꯊꯥꯔꯤꯅꯤ ꯁꯤꯅꯦꯕ ꯁꯤ ꯂꯐꯣꯏ ꯉꯥꯛꯇꯅꯤ ꯁꯤ ꯍꯧꯖꯤꯛꯁꯨ ꯄꯥꯜꯂꯤꯁꯤ ꯂꯐꯣꯏ ꯑꯥꯗ ꯄꯥꯜꯂꯤꯁꯤ ꯑꯃ ꯁꯤꯗꯁꯨ ꯑꯅꯤꯁꯤꯗ ꯑꯍꯨꯝ ꯄꯥꯜꯂꯦ ꯄꯥꯜꯂꯤꯁꯤꯡꯁꯤꯗꯣ ꯁꯤ ꯂꯐꯣꯏ ꯄꯥꯜꯂꯦ ꯑꯥꯗꯁꯨ ꯄꯥꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯑꯃ ꯆꯪꯉꯨ ꯀꯥꯟꯗ ꯂꯐꯣꯏꯁꯤ ꯑꯃ ꯌꯥꯝꯅ ꯅꯦꯝꯅ ꯄꯥꯜꯂꯦꯕ ꯃꯥꯁꯤ ꯃꯨꯜꯂꯦ ꯍꯥꯏꯌꯦꯕ ꯑꯗꯨ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦꯀꯣ ꯍꯥꯏꯗꯤ ꯊꯥꯕꯨ ꯊꯥꯔꯗꯤ ꯂꯐꯣꯏ ꯆꯥꯏ ꯊꯥꯕꯨ ꯊꯥꯔꯗꯤ ꯂꯐꯣꯏꯁꯦ ꯑꯃꯨꯟꯕꯁꯦ ꯑꯗꯨꯝ ꯆꯥꯏ ꯊꯥꯕꯨ ꯊꯥꯗ꯭ꯔꯕ ꯁꯨꯡꯆꯥ ꯆꯥꯗꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯎꯠꯆꯔꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯔꯦꯗꯤꯑꯣ ꯇꯧꯖꯔꯒꯁꯨ ꯁꯣ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝ ꯑꯃ ꯂꯩꯖꯕ ꯃꯆꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯤꯆꯟ ꯒꯥꯔꯗꯦꯟꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟꯗꯅꯤ ꯑꯗꯣ ꯃꯁꯤ ꯑꯩꯅ ꯌꯥꯝ ꯎꯠꯆꯅꯤꯡꯕꯒꯤ ꯇꯧꯕꯅꯤꯀꯣ ꯃꯌꯥꯝ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨꯀꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯇꯝ ꯌꯥꯝ ꯐꯠꯇꯦ ꯌꯥꯝ ꯂꯥꯟꯅ ꯎꯁꯨ ꯌꯥꯎꯋꯦ ꯑꯩꯈꯣꯏꯅ ꯇꯧꯖꯕꯗꯣꯀꯣ ꯁꯣ ꯑꯩ ꯂꯐꯣꯏꯁꯦ ꯍꯥꯟꯅ ꯑꯝꯇ ꯎꯠꯆꯒꯦꯀꯣ ꯑꯁ ꯋꯥꯎ ꯃꯨꯜꯂꯦ ꯇꯨ ꯑꯁ ꯀꯨꯝꯍꯩꯅꯤ ꯑꯁ ꯃꯨꯜꯂꯦꯅꯦ ꯑꯁ ꯎꯆꯤꯅꯁꯨ ꯈꯔ ꯆꯥꯔꯦ ꯑꯁ ꯀꯅꯥꯅꯣ ꯑꯃꯁꯨ ꯁꯦꯠꯊꯣꯛꯑꯕ ꯃꯥꯜꯂꯦꯅ ꯇꯧꯔꯤꯁꯦ ꯅꯦꯝꯕꯅꯤꯅꯕ ꯀꯔꯤꯅꯣ ꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯣꯍꯣ ꯎꯆꯤꯅ ꯈꯥꯎꯕꯖꯥꯠꯅꯤ ꯁꯤꯗꯤ ꯌꯦꯡꯉꯨꯅꯦ ꯁꯤ ꯑꯁ ꯀꯌꯥ ꯐꯖꯈ꯭ꯔꯕ ꯁꯤꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝ ꯄꯣꯛꯄꯗ ꯈꯔꯅ ꯂꯩꯁꯥꯕꯤ ꯈꯥꯏ ꯈꯔꯅ ꯂꯩꯁꯥꯕꯤ ꯐꯥꯗꯦ ꯑꯗꯣ ꯁꯤ ꯈꯔ ꯃꯨꯜꯂꯦ ꯈꯔ ꯁꯪꯉꯦ ꯑꯁ ꯌꯥꯝ ꯅꯦꯝꯅ ꯄꯥꯟꯈ꯭ꯔꯖꯥꯠꯅꯤ ꯃꯁꯤ ꯂꯐꯣꯏꯁꯦ ꯑꯣꯟꯂꯤ ꯆꯍꯤ 1 ꯃꯈꯥꯏꯗꯅꯤ ꯄꯥꯜꯂꯤꯁꯤ ꯌꯦꯡꯉꯨ ꯑꯁ ꯍꯥꯎꯔꯅꯤ ꯁꯤꯗꯤ ꯃꯌꯥꯝ ꯄꯤꯗꯤ ꯂꯣꯏ ꯄꯤꯖꯅꯤꯡꯉꯦ ꯑꯗꯨꯕꯨ ꯌꯦꯟꯕꯗꯤ ꯊꯣꯡꯉꯔꯣꯏ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯁ ꯌꯥꯝꯅ ꯅꯛꯄ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯇꯨꯔꯦꯟꯁꯤꯒꯤ ꯅꯥꯀꯟꯗꯅꯦꯕ ꯈꯣꯡꯕꯥꯟ ꯈꯣꯡꯖꯣꯝ ꯇꯨꯔꯦꯟ ꯍꯥꯏꯗꯨꯅꯤ ꯁꯤ ꯃꯔꯤꯟꯗꯣ ꯁꯤꯅꯤ ꯑꯗꯨꯒ ꯄꯥꯜꯂꯦ ꯌꯥꯝ ꯐꯖꯅ ꯑꯁ ꯀꯨꯝꯍꯩꯅꯤ ꯁꯤꯒꯤ ꯃꯌꯥꯝ ꯀꯔꯤ ꯈꯟꯕꯤ ꯁꯤꯅꯤ ꯊꯥꯕꯨ ꯊꯥꯔꯗꯤ ꯆꯥꯔꯦ ꯊꯥꯕꯨ ꯊꯥꯗ꯭ꯔꯗꯤ ꯑꯗꯨꯝ ꯆꯥꯗ꯭ꯔꯦ ꯁꯤꯒꯤ ꯃꯇꯣꯟꯗꯒꯤ ꯂꯐꯨ ꯊꯔꯣꯗꯨꯁꯨ ꯑꯗꯨꯝ ꯆꯥꯈ꯭ꯔꯦ ꯃꯇꯣꯟꯗ ꯂꯐꯨ ꯊꯔꯣ ꯄꯥꯟꯕꯗꯣ ꯑꯗꯣ ꯑꯁ ꯑꯩꯁꯦ ꯌꯥꯝ ꯇꯧꯖꯅꯤꯡꯕ ꯃꯥꯟꯗꯣꯏꯔꯥ ꯌꯥꯝ ꯂꯥꯟꯅ ꯈꯟꯒꯗ꯭ꯔꯥ ꯈꯪꯗꯦ ꯐꯖꯩꯁꯦ ꯁꯤ ꯈꯔ ꯃꯨꯜꯂꯦ ꯁꯤ ꯈꯔ ꯃꯨꯜꯂꯦ ꯑꯗꯣ ꯑꯁ ꯌꯦꯡꯒꯦꯀꯣ ꯑꯃꯈꯛꯇꯪ ꯇꯦꯁ ꯇꯧꯔꯒ ꯑꯁ ꯋꯥꯎ ꯑꯣꯏꯕ ꯑꯁ ꯁꯤꯗꯤ ꯀꯨꯝꯍꯩꯅꯤ ꯑꯝꯇ ꯁꯦꯠꯈꯤꯒꯦꯀꯣ ꯍꯥꯏ ꯌꯦꯁ ꯎꯕꯤꯔꯦꯀꯣ ꯔꯣꯜꯁꯤꯁꯨ ꯑꯣꯝꯗꯁꯨ ꯌꯥꯔꯦ ꯑꯗꯨꯝ ꯕꯦꯕꯥꯔ ꯊꯣꯛꯇꯦꯗꯤ ꯍꯥꯏꯕꯤꯅꯨꯀꯣ ꯃꯌꯥꯝ ꯁꯤꯅꯤ ꯊꯥꯕꯨ ꯊꯥꯗꯤ ꯆꯥꯔꯦ ꯊꯥꯕꯨ ꯊꯥꯗꯗꯤ ꯑꯗꯨꯝ ꯇꯣꯛꯑꯦ ꯗꯥꯏꯃꯟꯗ ꯀꯣꯏꯕꯤꯔꯛꯑꯣ ꯗꯥꯏꯃꯟꯗ ꯂꯥꯛꯄꯤꯌꯣ ꯗꯥꯏꯃꯟꯒꯤ ꯁꯦꯝꯒꯠ ꯁꯥꯒꯠꯆꯔꯤꯕ ꯗꯥꯏꯃꯟ ꯃꯤꯌꯥꯝꯒꯤꯅꯤ ꯁꯣ ꯁꯤꯅꯤ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯑꯩꯁꯦ ꯕꯦꯕꯥꯔꯗꯤ ꯊꯣꯛꯇ꯭ꯔꯦ ꯄꯨꯟꯁꯤꯁꯦ ꯈꯔꯁꯨ ꯑꯗꯨꯝ ꯅꯣꯛꯇ ꯌꯥꯗꯦ ꯈꯔꯁꯨ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯇꯧꯗ ꯌꯥꯗꯦ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯁꯨꯝ ꯊꯧꯒꯜ ꯇꯧꯖꯔ ꯃꯔꯛ ꯃꯔꯛꯇ ꯁꯨꯃꯥꯏꯅ ꯁꯨꯝ ꯈꯤꯇꯪ ꯅꯣꯛꯅꯕ ꯇꯧꯅꯤ ꯃꯌꯥꯝ ꯄꯛꯇ꯭ꯔꯁꯨ ꯉꯥꯛꯄꯤꯌꯨꯀꯣ ꯌꯥꯝ ꯊꯤ ꯉꯥꯡꯕ ꯀꯥꯡꯕꯨꯁꯨ ꯂꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯩꯉꯣꯟꯗ ꯁꯨꯝ ꯎꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯂꯐꯣꯏꯗ ꯑꯣꯏꯅ ꯉꯥꯏꯍꯥꯛꯇꯪ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯣ ꯏꯟꯊꯣꯛꯄꯅꯤꯗ ꯑꯩꯅ ꯁꯦꯠꯄꯗ ꯃꯀꯨ ꯂꯩꯍꯧꯔꯦ ꯁꯤ ꯐꯖꯔꯦ ꯁꯤ ꯀꯃꯥꯏꯅ ꯍꯦꯛꯀꯅꯤ ꯍꯧꯖꯤꯛ ꯂꯥꯛꯑꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯥꯛꯑꯣꯅꯦ ꯑꯝꯇ ꯄꯥꯏꯁꯤ ꯂꯥꯛꯑꯣꯅꯦ ꯂꯐꯣꯏꯁꯦ ꯑꯝꯇ ꯀꯛꯀꯦꯁꯦ ꯑꯁ ꯑꯩꯈꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯥꯛꯑꯦ ꯁꯤ ꯄꯥꯏꯁꯤ ꯁ꯭ꯋꯥꯏꯗ ꯄꯥꯏꯁꯤꯀꯣ ꯀꯛꯂꯛꯄꯗ ꯏ ꯆꯣꯡꯅꯤꯀꯣ ꯂꯐꯣꯏꯒꯤ ꯏ ꯆꯣꯡꯅꯤ ꯑꯁ ꯀꯃꯥꯏ ꯇꯥꯏ ꯉꯥꯛꯈꯣꯏ ꯁꯤ ꯃꯁꯥꯁꯦ ꯑꯝꯇ ꯀꯛꯈꯤ ꯑꯁ ꯀꯛꯈ꯭ꯔꯦ ꯌꯦꯁ ꯑꯗꯨ ꯅꯥꯀꯟꯗ ꯊꯩꯗꯣꯛꯑ ꯊꯝꯃꯁꯤ ꯁ꯭ꯋꯥꯏꯗ ꯈꯔ ꯊꯩꯗꯣꯛꯑ ꯊꯝꯃꯁꯤ ꯌꯦꯁ ꯑꯗꯨꯒ ꯁ꯭ꯋꯥꯏꯁꯤꯗ ꯍꯦꯛꯇ ꯁ꯭ꯋꯥꯏꯁꯤda ꯂꯦꯜꯂꯒꯦ ꯁ꯭ꯋꯥꯏꯁꯤꯗ ꯏ ꯆꯣꯡꯅꯤꯀꯣ ꯑꯁ ꯁꯦ ꯌꯦꯁ ꯑꯩꯈꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯍꯧꯖꯤꯛ ꯄꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯊꯥꯡꯉꯁꯤ ꯑꯁ ꯒꯨꯗ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯀꯦꯝꯄꯁꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯍꯧꯕ ꯂꯐꯣꯏ ꯍꯦꯛꯆꯕꯒꯤ ꯍꯥꯏꯇꯥꯔꯦ ꯁꯣ ꯊꯥꯕꯨ ꯊꯥꯔꯕ ꯑꯗꯨꯝ ꯆꯥꯔꯦ ꯊꯥꯕꯨ ꯊꯥꯗ꯭ꯔꯕ ꯇꯣꯛꯑꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯃꯌꯥꯝ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯍꯧꯕꯁꯤ ꯎꯠꯆꯅꯤꯡꯗꯅ ꯇꯧꯖꯔꯤꯅꯤ ꯑꯗ ꯂꯐꯣꯏ ꯍꯧꯖꯤꯛꯁꯨ 3 ꯑꯃ ꯄꯥꯜꯂꯤ ꯁꯣ ꯂꯐꯣꯏ ꯊꯥꯕꯤꯌꯨ ꯂꯐꯨ ꯊꯥꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯅꯥꯗꯅꯕ ꯍꯣꯠꯅꯕꯤꯌꯨ ꯀꯣꯔꯣꯅꯥꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯑꯩꯕꯨꯗꯤ ꯅꯥꯖꯔꯨꯔꯦ ꯀꯣꯔꯣꯅꯥ ꯅꯥꯕ ꯌꯥꯝ ꯋꯥꯏꯀꯣ ꯃꯌꯥꯝ
So thank you so much. Love you all. Bye do lo. Well, 카멘 아무 헥타게. 이제 카멘지. 타부 타르디 카멘지 좀 짜이고. 그러나 카멘지 매암 라디시 카멘지 비야메 도 락트람 퀄리티 헥타데 손들 리살레. 카멘 암또 뭐 헥타게 이제. Please come on camera. Cameraman 손 정도로. 손 카멘 얘게. 카멘 그리고 이제 카멘 다른 이시 자래 카멘 캠 하고 나무로 먹고 노르디 카멘 꿈이 이제 상담 삼사점 보게 이시 레이레 시슈 레이레 과 엄마 아니 많이 지내서 누가 시나모 시나 모로 엉엉 뭐 사더니 아스 우시 티모로 가이나 거기는 싸움 우시 티모로 이제 시 아마 그런 싸움도 거 사비 장제 아스 시기 이마가 로이 우전 이 사비 저거 여기 시나 아마시 그노니 거기 우모로 안 하이브도 아주 마지 우모로티 오이자닝 봐 아주 우모록티 오이브 방어들어봐 마이세 영비우시 카르낙 선비우 카메라 두 우모록티 만들어 두 싱토비로 우모록티 나티브시 우모록 만비 아주 우모록티 나타바 두가 마지 가리 하이트레 사우브 현데 아디기 시나 카메라 카비다 마카나마니 카메라 카비시 시기 카메라 카비시 프라 마칼라마니 두가 시 카메라 카비시나 우리 좀나기 아마두가 나타 마나데 시가미히 Tidak ama hiye sidam hiye kut na phoida ladi mu si bera kai ba unna sidam nei de leda nei de ma pa nyo ban ni pa nyo be de sidam nei de si wonder si khamen de ko khamen na khal unna si maru si myam thari sidam mayang ton haibdu mayang ton hore rồi sidam pale yang nak salah di ubah ni. Ani amu tu ada es patrak lagi. Sina. Pale. Lagi. Si masam saja macam nambiu. Sini ngasai BP pay hai betul sa maroi hui maroi marai bak pati gom ga hai betul sini. Sini tha bu thar di. Hau re. Sini koi kitchen garden sini sing pambi ni. Sing loket. Sini. Lagi. Sina. Sina mayang ton le mayang gi ton hai ra mayang mat kari hai du na kang dis mayang ton on kor mi kai gi no pambi de mayang ton manam che no so na jo kamen le kamen si laser son krapi hai kru pambi hai kru Kung lay bawa kaya digin na pinagpani adagi sina pagi ayo ko atani maldoy nga tani maldoy pagi ayo ay tar isar siya mga tani siya pagong lay bawa kaya digi bawa kaya tingin na kaya digi pagong na pinaman siya yung tabi ayo gibo naman siyang kaya kamen pale ini kamen nanti si PA oke ini kamen coba lihat deh kamera ini angkat kanan nomor bawah kamen coba siam sorry sorry sini kamen jadi tuh wow ini sini kamen alu tuh si ayu bidu ni sini kok Mari kena ko thong yam haw thong manate kanggo nga gi makok marin to ngau ba ni hong ni ba haw jan ya hong ni sin jak si sa jan si ting gang pa mani hek pada
Latina na taligado. Nakampi ang kiyali. Sige nga si kilo yati. Sumulay rin ko. Wala. Sumulay rin ko. Sumulay ko. The comment. Comments. Buksan tu, buksan. Xem sau hay đi. Xem tas. Sau trong thế. Mà rồi kiên đó nó phải giảm cân nào. Bạn bây giờ này. Mina kana torso. Mà xem. Hiek pengam đó nó bạn. Si benung dang nữa cả. Kamen si hiu ini kan sel mari hiu tadi. Hiu kena kang sel kan. As, kile. Oi ma. Kamen puksau ni. Sorry sini. Okay. Abu Dharadi. Bali. Ini dah pergi kitchen. Update tahu siapa ni sama yang. Biar digo. Sini sama yang. Sini lah. Ini dah udah sama. Ini sang ni. Sana apa ni? Ai dia masuk utara bakang ni kah? Kami belum dah kuat ni dah bakang ni. Ay, nam naman. Amin wala. Yes. Dari wala ay bisa itu. Amin. Amin wala. Kamin wala. Wait, saya yang sida muksa cha harukan. Sida magalay. Sorry sidi. Diba? Sige, kasi kitchen garden lagi. Kami na coba. Umurong ti sila rin umurong ti hero ge. Umurong ti. Yeah. So. Thank you so much. Thank you.